अहानबदा मरुओइबा पाउसें DMU Students Union ga unaraba matungda CM na mahairoi kholausing matam pumbada priority thamli haikre Manipur State tagi UPSC na lawba Civil Service Examination 2025 ta miyoi taruk mai paglakle Governor na State asigi UPSC Civil Service Examination 2025 mai paglaklaba candidate singda congratulations tawrakli Lake Hydroba MLA Wongjangyang Waltegi Justice Fangnaba Road March Surchanpur da Chakre Amadi Yaushang Manungda Security Forces Singna Lalhoba Manga Faki Kutsu Kutlai Singaloina na IED Sing Fagat Pangamki ISCOM media na sandok chaba Manipuri News mityang tabiriba pumnamakpur sana Sherman na taramok chabagaloy na pungja sifawagi maruoiba pausing sandok na pijari. State asigi nahasing achumba amadi afaba mayonda puduna afaba tungi khunai dama government asina mahairoi singna makhoigi yaifanabagi dama fongdora khiba khudingma priority oina attention pigani haina Chief Minister Yumnam Khemchan Singna fongdokre Wafam asing ngarang Chief Minister Khemchan na mahaki Secretariat Office ta DMU Students Union gi mihut singa loinana All Manipur Students Union amsu gi President ga loinana unakiba amada fongdokibani mahakna makhataradona mahairoi sing aduda aikhoi gi mahairoi sing asi Manipur gi tungi yumbirel ngaktani mahairoi sing gi kholau amasung apamba sing government asina taramno oktuna matam pumbada priority pibata nattana government asina mahairoi sing gi welfare sing paikhattuna honagani haiki Chief Minister ga wari sanakiba aduda mahairoi sing gi maikaidagi makhoi gi welfare sing paikhatpinaba scholarship ka mari leinaba sing security guard sing posting tawbiba amadi lamdam asida academic atmosphere sing fagat hannaba honabiyo haina taksinki mahairoi gi delegation sing aduna Chief Minister Y Khemchan bu ikai khumnaba utpa oina lengyan fi khudol tawki Union Public Service Commission UPSC na loba All India gi Civil Services Examination 2025 da Manipur gi candidate taruk mai paglakhiba asina North Eastern State ki oina achoba mai ama purakre examination asida mai paglaklaba candidate sing adudi Calvin Ginmillian Jo mahakna All India rank 134 Wahengbam Renodhar All India rank 652 TH Wapani John All India rank 800 Rahul Moirangthem All India rank 824 Lingausa Wolnam All India rank 868 amasong Ningthaujam Rishikant All India rank 903 oiki UPSC na Civil Services Examination 2025 ki result 2025 ki Augusta written test pangthoklaba matong ingkamja lishing ani kunmanga gi December amasong ingkamja lishing ani kuntaruk ki February da personality testing pangthoklaba matungda haidorakpani examination asida UPSC na ikai khumnaningai oiraba services singda appointment taunabagidama candidate chamapan ga yankhai recommend tawki services sing adugi manungda Indian Administrative Service IAS Indian Foreign Service IFS Indian Police Service IPS amasong Group A amasong Group B gi makhada atay Central Services sing yauri Manipur State ki oina candidate tarukna UPSC na loba
India ki Civil Services Examination 2025 mai paglakpa asida state asigi miyamna makhoi bu taram na okpaga loinana makhoina mai paglakpa asida India ki Civil Services Examination thaningba state asigi naha singda anauba inot hapli Union Public Service Commission UPSC na lauba All India gi Civil Service Examination 2025 ta Manipur gi candidate taruk na mai paglakhiba asina Governor Ajay Kumar Bhalla na thawai hakchang yauna thagatpa phongdorak pagaloina na congratulations sing tawrakli Governor na mahaki social media page ta thagatpa post amada examination asida mai paglaklaba Manipur gi candidate taruk Calvin Ginmillian Jo Wahengbam Renudhar Singh TH Wapani John, Rahul Moirang Them, Lingau Sang Wolnam, Amasong, Ningthaujam Rishikan Singh Makoigi, Singh Thaningai Oiba Achievement Singh Puraktuna, State Asigi Achoba Mai Amapurak Pangamba Asida, congratulations Torakli. Makoigi Mai Pakpa Asi State Asigi Chauthok Chaningaini, Makoigi Mai Pakpa Asina, State Asigi Civil Service Exam Thaningwa Singda Anoba Thauna Hapli, Mai Pagla Kraba Singna Makoigi Tungi Punshida, Amukka Hena Mai Pakpo Oiduna, Nation Amasong, State Asigi Seva Ningtina Taubangambo Oirasanu Haina, Governor na Wish Pirakli. Manipurda ing kumjalishing ani kulhumdoigi me ahumdagi haurakhiba ethnic violence asina maram oiraga victim oikiba sing amadi leikidraba MLA Wungjange Walte Leikidaba Thaudok Singh Mayokta protest chauduna the Central Village Defence Force CVDF na ngarang Churchanpur district ta road march pangthokre Khongchat adada saruk yakhiba singna irang asida kuki zo amasong maitai gi marakta thokiba violence singgi thaudokta leikidraba micham singgi justice pigadabani haina dabi tauki Khongjang asiga mari leinana CVDF ki license officer Rose Ngaitena Paumi Singda Fongdorakhibagi matung inna Income Jalishing ani kulhumdoigi me ahumdagi haurakhiba irang asida chamjaraba miyoi singda mihat mipungi thabak sing chathakiba asigi mayokta democratic oina sinba khongjang amani CVDF na MLA Wungjange Walte leikidaba asi akanba mawongda condemn taubaga loinana thaudok sing ado street amasong central government situation sing matam chana handle tauba hitabadagi thokibani haina mahakna phongdoki Mahakna makha taradona hai Churachandpur da CVDF pangthokliba road march ase mari leinaba authorities singda irang asigi victim oiriba singda justice pibi naba message pibani government asina miyam gi kholau sing tagadabani karigumba irang asina sokhallaba community sing mirai birabadi charang naba henna thoglakani haina mahakna phongdoki Security Forces singna yausang kumhaigi mari leinana amasong mangani chanba numitta tongan ba mafam singda chathakiba search operations singda lalhauba manga fagba ngamkhibaga loinana khutsu khutlai amadi IED sing fagat pangam khri hairi Manipur Police ki morning bulletin matung inna Bishnupur district ki Kaibul Lamjau police station na konba ithing khola playground manakta Manipur Police amasong Central Security Forces singna chathakiba search operation da Aina Thinkraba Lalhaulop, Pripaki Cadroni Haiba, Khwairakpam Bidajit Singh, alias Kappa Chahi Kulhumdoi, Khabam Haibong Makong Amasong PLA Ge Cadre, Sagol Sem, Ibo Chauba Singh, alias Tomba, Chahi Kunganitoy, Andro Chingdong Mioi, Ani Asi, Fabangam Kibani, Makoi Anina, Haidorakpagi Matung Inna, Security Forces Singna, Loktak Lake Ki, Takmu Amasong Eating Area Singdagi, Magazine Galoinana, Life Round, Kuntraga Nipan Yauba, HK-33 rifle ama, improvised explosive device IEDs ahom, military style clothing sing Fagarpangam Kihairi, Security Forces singna Lalhaulup United National Liberation Front, Pambai UNLF PG, active cadre ni Haiba Wahengbam Prem Kumar Singh Chahina Kuntraga Taret, alias Demba, Kurai Sajor Lairo Pukrimapal Amasong, Mahakaloinaba Sanjam Roken Singh Chahi Nifuganitoy, alias Rocket, Kurai Chaithabi Lairak, Machin Asiso, 9mm pistol amaga kona na fari hairi. Faraba Security Forces ki makhataba operation da
Aina Thingkraba Lal Holup National Revolutionary Front Manipur NRFM gi Kadroni Haiba Ningthongamba Maitei Chahi Kungateret alias Mangang Churachandpur District Imphal International Airport tagi fabangam ki hairi mangondagi security forces na mobile phone ama power bank ama amadi Aadhaar card ama fagatpangam ki hairi Haujik state asida pangthokliba yawshang kumhaiga iroinana Manipur police na sinduna ngasi Imphal district ki Takyel Khongbal Imphal da crime against women and children gi matangda awareness program ama pangthokre awareness program asi Manipur police na yawshang kumhai gi manungda crimes against women and children gi matangda chathariba public sensitization campaign gi saruk ki manung channa nupi amasung angang singda chathaba crime sing ngakthoknabagi pandamda paikhatkiba campaign amani Ngarang numidang pung 8 ka minute kuntra khar helakpa matamda Bishnupur district ki manung channa leiba Japan memories leiriba maibam lokpaching ase khanghaudana mai chaglakre hairi Mai chakpa aduda matam chana mafam aduda luching purel oiriba korongan bakhuman gi makhada Nambol gi area da leiba Arambai Tengol gi unit 24 na luchingba Rajesh Sharang themna apunba team na luchingduna mai kanba thabak numidangi pung tara khare helakpada mai muthatki pangam ki hairi mafam aduda Manipur Police Department Manipur Fire Service so saruyaki Ukhrul district ki tongan ba mafam singda haukiba tha ahumlom asida kuki amasung naga singi marakta pamdaba thaudok sing leptana thorakpana maram oiraga district asigi naga nupi singna pamdaba thaudok sing thoktanaba lokhatliba cheksin thaurangi manungchanna naga nupi singna district asida ain kaina nongmai na chingba khutsu khutlai puduna chatpa thingnaba lokhatkiba drive amada Ukhrul district ki national highway 202S Shangshakta passenger puba gari amadagi nongmai sing fagatpangam khri hairi Tangkhul naga female volunteer singna passenger puba gari adudagi single barrel breech loading SBBL gun ama muzzle loading firearm ama amasung nongmai maru sing ngarang fagatpangam ki hairi nongmai sing ase puramliba miyoi aduda wahang pauhang tawba matamda Nongmai Singh amasung Maru Singh ado Ukhrul district tagi Kangpokpi district ki cycle tamna purakpani haina phongdoki hairi Tangkhul naga female volunteer singna hauji Ukhrul district ki mafam singda lambi da chatpa gari sing check tawbagi thabak sing kansil lakliba ase litanda naga amasung kuki singi marakta ungkhatnaduna yung kaya mai thakiba amadi tongan ba mafam singda kuki naga singi marakta ungkhatnabagi thaudok sing thoktuna lakpa sinamaram oiraga Mamang tha February 18 da Working Committee of the Tangkhul Naga Long TNL na Tangkhul Naga Khunja Singda Kuki Community Singna Lainarakhiba Civic amasong Economic Ties Sing Khudaktagi khatle haina lauthokraba matungdani hairi Tangkhul Naga gi nupi volunteer singna fagatkiba nongmai amasong Maru Singh ado mari lainaba authority singda legal action lokhatnaba khutsinnakiba galoinana nongmai amasong Maru Singh puduna lakhiba miyoi ado asoi angam yaudana thadoki hairi Khunja Singda nauna haudokliba rural employment thorang singi awareness sing pinabagi pandamda Vikshit Bharat Guarantee Rozgar and Ajivika Mission Gramin gi makhada Chayol Taruki oiba Jan Samwad Public Outreach Campaign Tamenglong District da ngarang haudokre Conference hall da pangthokiba media dialogue amada subdivisional officer D Maidin Buina hai mamangda Mahatma Gandhi National Rural Employment Guarantee Act MGNREGA haina khangnaramba ado haujikti Vikshit Bharat Guarantee Rozgar and Ajivika Mission Gramin VBGRAMG haina khangnare campaign ase Chayol Taruk Chupna Tamenglong District ki block singda pangthoktuna Khunja singda anoba program asiki provision sing khanghanabagi pandam thamli haiki official gi matung inna ahan ba Chayol da media dialogue da focus pigani
Ani suba chayoldana Right Protection Pledge Day Togani, Ahum suba chayoldana Vikshit Bharat Gram Samwad host Togani, Mari suba chayolda From Non-Violence to Rights title Toba feature theme-based activities sing pangthokani, aduga mga suba chayoldana Panchayati Raj functionaries singda loinana Anoba Act sigi provisions singi matangda dialogue pangthoklaba matung aroiba Taruk suba chayolda Vikshit Bharat workers singda felicitation program pangthoktuna loisingani hairi. Loisilakpada maru iba pau amukahanna. DMU Students Union ga unaraba matungda CM na mahayroigi kholausing matampumbada priority thamli haikre. Manipur State tagi UPSC na loba Civil Service Examination 2025 ta candidate taruk mai paglakle. Governor na State STG UPSC Civil Service Examination 2025 mai paglaklaba candidate singda congratulations torakle. Laikhidraba MLA Wungjangi Waltegi Justice Fangnaba Road March Churchanpur da Chatkre. Amadi Yaushang Manungda Security Forces Singna Lalhoba Manga Faki Kutsu Kutlai Singh Galoina na IED Singh Fagat Pangamki. Pungjang sifawagi oina di ISCOM na sandok siya bang Manipuri News matangas na lojere makhataba paugidamang ISCOM umit yang tado na lamin na si.